ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯁꯥꯗ ꯑꯔꯨꯕ ꯑꯅꯥꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯂꯤꯕ internally displaced personsꯤꯡꯗ Chief Ministerꯅ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝ ꯃꯇꯦꯡ ꯄꯤꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯁꯥꯗ ꯀꯤꯗꯅꯤ ꯑꯃꯗꯤ ꯀꯦꯟꯁꯔꯅꯆꯤꯡꯕ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯂꯥꯌꯦꯡ ꯆꯠꯊꯔꯤꯕ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ internally displaced person IDP 63ꯇ ꯃꯇꯦꯡ ꯑꯣꯏꯅꯕ Chief Minister ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝ ꯃꯇꯦꯡ ꯄꯤꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯙꯤꯀꯥꯔꯤ ꯃꯌꯨꯝ ꯁꯔꯗꯥ ꯗꯦꯕꯤ, MLA ꯁꯅꯥꯁꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯁꯤꯡ ꯑꯃꯗꯤ DC ꯃꯌꯥꯡꯂꯥꯡꯕꯝ ꯔꯥꯖꯀꯨꯃꯥꯔ ꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ Chief Minister ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯍꯧꯖꯤꯛꯀꯤ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ internally displaced personsꯤꯡꯅ ꯑꯅꯥ ꯂꯥꯌꯦꯡꯕꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯗꯨ ꯌꯦꯡꯂꯒ ꯂꯩꯉꯥꯛꯅ ꯑꯉꯝꯕ ꯃꯇꯦꯡ ꯑꯁꯤ ꯄꯤꯕꯅꯤ꯫ ꯄꯤꯔꯤꯕ ꯃꯇꯦꯡ ꯑꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ꯫ ꯂꯩꯉꯥꯛ ꯑꯁꯤꯅ internally displaced personsꯤꯡꯅ ꯑꯔꯨꯕ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯀꯣꯛꯅꯅꯕ ꯃꯈꯥ ꯇꯥꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯉꯝꯗꯅ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ꯫ Indian National Congress की नेशन वाइड ओइना चथरकलीबा साट्रोन की गुन्स मूवमेंट की सरुकम ओइना डिस्ट्रिक्ट कांग्रेस कमिटी थौबाल नसु डिस्ट्रिक्ट लेवल प्रेस कॉन्फ्रेंस अमा कांग्रेस भवन थौबाल द पांगथुखरे। थौरम अदुदा थौबाल DCC की प्रेसिडेंट वाई बसंतना हौखिबा जून 13 ऑपोजिशन लीडर राहुल गांधी ना राजस्थान द चतुना महिरोई कया मरु ओइना नीट मायोकनगदबा महिरोई कया उनदुना ngasi India da lairiba mahiroi singna makhoi mahi tambada amasung chanaba exam kaya mayok nanaba hotnabada thengnariba khudong chadaba adu punna khanaraba matungda India pumbada lairiba mahiroi sing wakhal taminanabagi damak amadi punsinnanabagi damak hawdokhiba satrong ki guns movement asi lamdamasigi piyam amadi naha mahiroi pumbabusu khangangadabani haiba pandamda ngasi gi press conference asi pangthukpani। India da pangthukliba achoba exam sing NEET CBSE na jingba achoba exam kaya asigi question leak toina oirakpa matam chana pangthuktaba allocation niyom chumna pibidaba kaya toina tholakpa asina mahiroi sing kaya ningba ka helle suicide tawduna siba mahiroi kaya yaushilakle। India da education system asi pumsi siraba gumle masigi thodang asi matam da paliba lengak aduna madugi thodang logadabani haiki। छात्र लाख कुनगमरी मंगा ऑल इंडिया के न थारक नीट की एग्जाम दा नीट की क्वेश्चन लीक होहलपा CBSE की एग्जाम दा क्वेश्चन लीक होरपा सुगुम्बा प्रॉब्लम मैम से स्टूडेंट की कैरियर हाटपा सुगुम्बा लिस्ट कया लाखपसिना इंडिया की एजुकेशन सिस्टम दा मपुंग ओइना मसी मनिंग हलनबा मोहले मसी की मोरल रेस्पॉन्सिबिलिटी कनाना लौगदगे हाइबा मतमदा पालिबा मतम दु गवर्नमेंट अदुकी मिनिस्ट्री सिंगना ऑफिशियल सिंगना लौगदबा अदु ngasi फावबदा इंडिया की ओइनदी पालिबा गवर्नमेंट असिगी मिनिस्टर सिंगना एजुकेशन मिनिस्टर ना नत्रगना अतोपा कंसर्न अमतना मोरल रेस्पॉन्सिबिलिटी लौरगा मसी मतुंग दाम हन्ना तौदंगाय होनगे आइना मसी दायित्व लौजगे सुमाइना हाइबसमदा चोंथोरक्तबा। पॉलिटिशियन सिंग यावना समाजदा लैरिबा सिनफम खुदिंगमकी मियोय सिंगना उ थाबा मतम ओइरे वफम असि चयोल अमा चुपना चथरकलिबा 63 सुबा वन महोत्सव पालन की तरुक निचनबा नुमित्ता चांदल डिस्ट्रिक्ट की तोंगान तोंगानबा खुन तरेत्ता उ चारा सिंग थाबगी थौरंगा मरी लेनना डॉक्टर एन मुनाल मैते DFO चांदलना हाइखिबनी। मागना मखाताना हाइखिबदा अखोइगी अकोइबगी सक्तमदा सोक्सिलक्लबा मतम असिदा अइना MLA नि अइना डॉक्टर नि अइना इंजीनियर नि हाइदुना लैरबदी मणिपुरी की फुरुप सिंग मुटखिबना हालगनी। इसिंग इचाउगुम लेप्तना काइथरक्लिबा अखोइगी अकोइबगी सक्तमबु कनबदा समाज असिदा लेमिनरिबा मियोय खुदिंगना याउक्सिनबगी मथौ तारे। मागना मखाताना हौजिक फावबदा चांदल फॉरेस्ट डिविजन पालन थौरम असिगी मखादा चांदल डिस्ट्रिक्ट उ चारा पुन्ना 1932 थाबा ngamkhre। मरम असिना लेमहौरिबा नुमिसिंग असिदा डिस्ट्रिक्ट असिगी ब्लॉक मरी चांदल चकपिकारोंग खेंगजोय अमदी खंगबारोलदा खुंजा सिंह CSO सिंह सेल्फ हेल्प ग्रुप सिंह बंधन विकास केंद्र की मियोय सिंह असम राइफल्स अमदी स्कूल के छात्र छात्री सिंह का खुशबनदुना चांदल की चही असिगी थमलिबा पांदम उ 4 लाख अमगा 10 थाबदा सोइदना माई पाकनी हाइके।
P. Biprachan na iba ngasi May ahum soliloki ama haina mingthon ba sereng lairikama hauna matung ina Jawaharlal Nehru Manipur Dance Academy gi auditorium hall da phongkre Laumi publisher Kanchipurna Sinduna pangtokhiba lairik phongbagi tharamaduda lairik asigi aiba P. Biprachana Ingkum jale singani kulumdoigi May ahum dagi hauduna ngasi phawba thokliba thokaningdaba thodok kaya asina maram oiraga misi mina thorakpa miyoi kaya amana relief camp singda changjafam loduna leiriba asida miyamna tawhaningba thabak kaya lengak asina tawba ngamdana leiriba asida aiba ama oina thamoinungda omduna chakliba maisak adu irang thokpa haukhiba May ahungi matungda nimit nini chanba numit adudagi hauduna saireng oina ithokpa horakhe loinana ngasi May ahum soliloki ama haina mingthonba saireng lairikasi ikhraba matungda khamba yadana Manipurda thokliba irang asigi awa ana kaya saithaduna saireng kaya amasu ikhre haike राजनीति की वैबा वखल मयाम से खरा थादोक बिरगा आगे पावर शक्ति पाइबगी वखल से खरा थादोक बिरगा तुंगलम चने हैन लुइको हैबगी रूलिंग ऑपोजिशन हाइबा लाइतना अखोइ से मणिपुरी मचाने हैबसी अमतंग पुनसन ब ngमदि को का हैबसे याम आइडियलिस्टिक ति ओइबा अदु आइडियलिज्म हैबसी की युमफम दा प्रैक्टिकल की थबक खुदिंग मक्से सागत कद बनि मसी कुवारिना साकिनि सुमाइन तौदनाइना अदुम लपा फिदम दी करिगी खरसु हापसबनी इरोय लोय बद्ददी हजि उनारिबा काम अनि असिगी अपुनबो खलाव अमा लाउसी लाउमिन साइबा छैरमु सु हापसरि Directorate of Agriculture na Manipur gi tongan ba district singda lairiba laumi singna district agriculture office dagi urea har lobada thengnagada ba awaba sing leitana ba department na lokhalakpa thaurangda mafam da chatuna yamna laina laumi singda lengakna leppa ataba mamalda urea har laumi singda fangan kre Thaurang asigi makhada sugunu kendragi tongan ba mafam manga sero sugunu Pangal Tabi Tangjeng Khunjau amadi Wanguda Lomi Singda Urea Har Fangan K. Central Agriculture University CAU Infalbo Authority Karana recruitment process da nepotism amadi corruption gi makon onthorakpagi mami chauna tare haina MSU Secretary General Salam Changkhon bana thadorokpa cherol amana hairi Zerol sina makhatana English ngani kun mangagi August nipan da thokiba advertisement number 2/2025 amadi 2025 ki November 7 da thokiba advertisement ta ahangba pham yankhai taret ki assistant professor level 10 posting applied tongnaba notification asigi note number 30 da selection tobagi mawong asi presentation seminar interview natraga punna tawgani haina mayek sengna palli Hariba notification asi mangjongnana corrigendum natraga addendum natraga cancellation natraga general notification thokpa tawdana 2nd June 2026 da thokiba notification file gi matungina assistant professor yankhai taret lobagi manungda discipline tarani thoikhak tongana written examination pangthokani haina palakhi Lemoriba discipline nifu mangana interview chathaba haukhre masi karamba basis ta thokliba notification no amadi karamba criteria natraga provision gi makhada written examination pangthokadoriba no haibasi CAU authority na sengdokham thoi hairi asigumba thabak thoram sing asina administrative amadi academic functioning singda kahellak padanatana CAU gi mingchat thinaba uhelle MSUna CAU authority singda 2025 ta thokiba advertisement notification adu CAU ordinance 2023 point number 7 clause 3 kahendana akaknaba matamgi manungda recruitment process asi notification asigi mode of selection da chathanaba appeal tawri amadi English ngani kuntaruki June kuntareta thokiba notification athubada revoke tawgadabani hairi Hauzi Pau Gimar Thana Atena Brantang Lochari. Honglakliba punsigi lambisida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti. Kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and
capsule. Leiren Jewelers na puthokchari Mega Monsoon Sales. Adongi imung manungi ahongbo mamalda sana lepangamnaba machine saba sana khudimata supnatagi chada ama making charge khaktada lawiba yaragani. Maphamna Sega Road Thogdaba Boklaikai Imphal West. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup. Break matung na mayam taram nokchari makha taba pauda nupa masa amadi nupi masa singi hockey team semkhre Manipuri ki school fagat hansi mission gi manung chanba khak natana Prime Minister Shri School singi manung shuchalaba Imphal East laiba Khrai Popular High School da hockey team sembagi thauramama school asigi headmaster Aribam Pritamjit Sharma amadi ojagi sinfamdagi pothakraba hana school asigi oja oiramba Chandam Lalit Chandra yauna pangthukre Thorangamari Lainana National Hockey Player Oza Nilamalina Fongdo Kibada Mairoi Singna Laidik Khak Tamba Natana Sana Khonaba Amadi Atai Sinfam Singsu Mamutana Khangjin Haijinduna Tungi Punsi Lambida Mai Paknaba Khonaba Mathau Tai National Education Policy NEP 2020 gi Matung Ina Mairoi Singda Multidisciplinary Education gi Ayaba Supiri Haike Thorangi athoiba methonglan oina sarugya kiba oza Lalit Chandrana sana khonabana haksang phagat hanbatan natana mai ka chinjak tagi lapthok hanbada natana afaba khunai ama semgat pada chauna mateng oiri haibaga loinana ma ki maikei dagi school asigi hockey team asibu mapung phana sagat hanbada mateng oina ba rupalising kuntra su headmaster Pritamjit Sharma da khusinakhi Thorangamari lainana headmaster Pritamjit Sharma na School asigi hockey team asi national hockey player amasu oiriba school asigi oza nilamanina takpi tambigani haibaga loinana oza Lalit Chandrana hockey team asigi dama lupalising kontra mateng pangbagi damak thagat fasu phongdokhi Spain na Portugal bu amadi Belgium na USA bu maithiba piduna FIFA World Cup ki quarter final changkre Malayang Gelebag ahum USA, Mexico, amadi Canada na yumbu oiduna mamang thagitang taramathoi dagi lebak ni funipan na group taranithoi thokna khaidok stadium taramathoi da chathariba FIFA World Cup ki haukiba nongyai matung pung taranithoi makai tabada round of 16 gi manga subab match oina Dallas Stadium Arlington da sanakiba match da Spain na Portugal bu goal amasino da maithiba piduna quarter final changkibani Spain gi mai pakibagi goal adu M Marinona match ki apiba matamgi ahapa minute amada chanki ngasi yupung manga makhai tabada Seattle Stadium da round of 16 gi taruk suba match oina sanakibada Belgium na USA bu goal mari amada maichiba piduna quarter final chankre Belgium ki goal singa du C de kete kaire na match ki mapan suba amadi kuntram de suba minute ta goal ani chanki atopa goal ani aduna ice vanaken na match ki yankai taret suba amadi R Lukaku na match ki apiba matam ki ahapa minute ahum da chanki match asida maiti kiba USA gi amata ngairaba goal aduna M Tillman na match ki kuntrama de suba minute ta chanki hauzik maroi pau amukhana pizari Masada aruba anaba amagaloina na hingliba internally displaced person singda chief minister and lupa lak amamam mateng pikre Hoju fawi oina dia SB na pizza pau matang solution jari niang tabi riba singba mukahanna kurumjari